Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru eba pau. Rashtrapati Draupadi Murmu na tongan ba Raja Singhi Anoba Rajapal Singh Khankre, Laxman Prasad Acharya na Assam amadi Manipur gi Rajapal oina thabak puragani. Mukhyamantri Nongthombam Biren Hairi, Pradhan Mantri gi miyang makhada BJP na leba asagidamagta achetpa phirikalo na lepli amasung Pradhanmantri Narendra Modi ki chama 32 Shubha Man ki Baat Pun gi wangasi ayu pung 12 da Akasvani gi thongda sandokani. Rashtrapati Draupadi Murmu na tongan ba Raja Singhi Anoba Rajapal Singh Khankre, Laxman Prasad Acharya na Assam gi Rajapal oina khale mahangna Manipur gi Rajapal gi thabak supugani, Hari Bau Kisan Rao Barge na Rajasthan gi Rajapal organi, Jishnu Dev Burman na Telangana gi, Om Prakash Mathur na Sikkim gi, Santosh Kumar Ganwar na Jharkhand gi, Ramen Dekha na Chhattisgarh gi, CSBJ Sankar na Meghalaya gi, CP Radhakrishnan na Maharashtra gi Rajapal Singh oina khalle, Gulab Chanda Kataria na Punjab gi Rajapal amadi Union Territory Chandigarh gi Administrator oina khalle, K Kailas na Thanna Puducherry gi Upar Rajapal oina hapkhre. Mukhyamantri Nongthombam Birena BJP na Sasan Tawba Raja Singh Mukhyamantri Singh amadi Upar Mukhyamantri Singh oiba mifam da saruk yakhre. Mifam ase Pradhanmantri Narendra Modi amasung dol asigi National President JP Nadana Sabapati oiduna ngarang Newsreader Ksh BJP gi headquarters da pangthokibani. Social media da thagapa warol amada Mukhyamantri na hai Pradhanmantri Narendra Modi gi iyang makhada leba asigi damakta achetpa phirikalo na dol asna lepli. Dol gi ideology nga pagalulana dol bu mapangan kangkal handuna leba gi chakot khongthang da achobo thodang lobugi phirep hena chesel halasi haina Mukhyamantri na makhata na phongdokhi amaromda Mukhyamantri na New Delhi da pangtokhi bani ti ayoki mapan suba mifam da saruk yakhi. Nomagi oiba e-waste management ki matang na miyambu vaftan bagi tharum amang ngarang Nauram Birhari College ta pangthokre tharamasi college asigi chemistry department IQAC amadi Karo Sambhav ka punna siduna pangthokpani paugi marak thadna atenba break ama Chitrabhanu Kendra ki seng phangdabagi samasya se buko hanabagi damakta Kendra sigi MLA na khudak ki oiba khongtang kaya lokhale ahanbada Kendra sigi hauzik seng phangdana leiriba sigi matangda thijinbagi thabak haure man help desk amai MLA ki office ta hangdoktuna thambada natana polling khuding ki sohangle help desk asida seng phangdaba praja khudimangna details pisinbiu help desk asigi state amasung district ki food supply authority MLA masamangna oigani hauzik Kendra sigi damak seng thadoknaba district administration singa meeting kaya pangthokli help desk asigi follow up action oina Chitrabhanu ki FPS agent kulumdoi gi order thoklaga thani gi seng piba haukre Masida hana phanglama beneficiary kaya cheng phangbagi complaint mayam ama leire help desk asena miyam da ikoina lokhalapa khongthang punuma khangan gani amadi tongan mafam sing da help desk sing hangduna mi khudingma ki awa chai thenga du koknana bu hona gani khudak ki oiba relief measures ama oina local NGO singa khusam duna ka hena sohalaba imung sing da chana thakna ba pigani yenthokadori ba posi sing asi yenthokpu matam da puksel sing namadi daite yauna yenaba gi damak ta kopna yingsin gani ai amadi aiga chatmi nari ba laingak loi singa punna hona mina duna chatna pathap kaya semdok laga miyam gi noma da sang da ba yadra potlam sing watana phangna ba hona gani ration yen ba thoklapa khudong chadaba khudimak apen pen da tanaraga solve tawnabaги damak platform ama semgatkani aina miyam da thajaba piri madudi miyam gi phampham tokpa punamak phangnana ba honagani miyam gi akhang kan ba madi engona pibireba cooperation adugi damak aina thamoi sengna thagapa phungdoksari paujenjari ba Sheikh Nurul Hasan MLA Chitrabhanu AC tabiriba pawasi Akasvani Imphal dagini Pradhanmantri Narendra Modi ki chama 32 Shubha Man ki Baat Pukning gi wangasi ayu pung 12 da Akasvani gi thongda sandokani handaki asina Sri Modi gi ahumlok suba term gi anirak shuba episode ni thoram asi Akasvani amasung Doordarshan amadi AR News ki website amasung News on AR gi mobile apps su taba phangani AR News DD News PMO amasung Information and Broadcasting Mantralaya gi YouTube channel sing da su live streaming togani Pradhanmantri na wangang ba hek loibaga madugi Manipuri wahanto Akasvani Imphal na sandokna tahangani masinga si numidang pung 9 da su amukha na sandokani hariba thoram sing asi LRS Churachandpur da su numid masimukta da sandokani dialect loan sing na mathangi numita sandokani Mapan thoram mantri Dr. S.J. Sankan hari terrorism amasung cybercrime thengnana baleba pumnamangna amato oina thabak paikhat minabagi tangai fadaba lai kuntra mantoi suba Asian Business Forum da wangang aduna Dr. S.J. Sankar hai malem da santi purokna bahona bada cell tum rasniti technology amasung connectivity fagathan bagi tangai fade mang hai warana Asia gleba sung da mapung phana thajaba thamli amadi makhata na mateng pangkhigani
Paris Olympics 2020 da Variki Suter Manu Baker na nupigi meter taragi air pistol event ki final changba ngamle mahangna point changa marfu phangduna final changlak pangam kibani var ki badminton sanaroi Lakshya Sena Kevin Pordonbu nupagi singles group stage match ta kunma thoi nipan kungin thoi kunda thoi khre medal talida hoji faboda Australia na sanagi ahum lupagi ani punna takaman manga phangduna ahan bada leiri China na sanagi ani amasung senjengi takaman ama punna ahum phangduna ani shiba mafam da leiri America na sanagi ama lupagi ani amasung senjengi ani punna takaman manga phangduna ahum suba mafam da leiri ngasi phongba pauche singe maru oiba paugi tama hoji Okram Umadini leire Umadini Thagachari Chitrabhanu Niti Ayok Mifamda CM Saruk Yakiba BJP Chief Minister Singi Oiba Mifam Pangthokiba amasung oil tanker sing August amadagi thau chingba leplagani haiba pausingna ngasi phongba pauche ayambada maruiba pausing oina phongli Prime Minister na chair lauduna pangthokpa Niti Ayok Mifamda N Biren Saruk Yakre haiba pauna Ichel Express ki ahanba headline tawri pau asi tongan ba moongda headline tawduna pauche ayambada phongli Sana Laibakta Niti Ayoki Mifamda State Taragi CM Sing Yaukidre Mamta Banerjee na walk out taukre State Singna lising ani ni futaret phawbagi manungda bijan semgadabani haina Modi na phongdokhiba wafamna anishuba headline piri pauche asigi ahanba headline da Khongsangda train na pusilakhiba cheng IM gi sel gi demand da Imphal yauraktre Imphal da cheng purakadaba truck khudingmakna lupa lising ani chawnga pinaba IM na ki halakle haina phongli Manipur ki Governor Anusiya Uike Sindokre, Assam ki Governor Laxman Prasad na Manipur ki Governor ki 400 puragani haiba pauna Manipur News ki ahanba lamaida maruiba pau oina phongli. Pradhan Mantri Narendra Modi na dol ki headquarter da Chief Minister Singamifam Pangthokibagi pau Imphal Free Press ki ahanba lamaida phongli. Manipur ki irang da AR da siriba Maral Singh Yumpham yaudabani haina Assam ki Director General na phongdokiba wafam poknafam ki ahanba lamaida phongli. Bir Tikendrajit International Airport nauna ming thonnaba proposal tharakre haina naharol gi thaudangda ahanba headline tawri Bharat ki National Security Advisor Ajit Doval na Myanmar gi PM unakre CMN Biren na PM unanaba hotnari haiba pauna Shanghai Express Manipuri da ahanba headline tawri highway singda sel gi demand amadi ayet apan thokhanbagi mayokta mifam pangthokibagi pau Shanghai Express ki edition animakta maruiba pau oina phongli Manipur amasung Union Laingakna mityang changdrabanina August amadagi jiri lambida petroleum products sing pusilakpa leplagani haina dealer singna phongdorakpa wafamna huyan lanpaugi anishuba headline tawri pau asi People's Chronicle tasu ahanba headline tawduna phongli Education Free Zone ohellu haiduna kakching amasung Thawbal District ta Paksan na khongjang changsinkre haiba pauna huyan lanpaugi ahanba lamaida phongli pau asi Manipur Mail dasu ahanba headline tawri CM Birena Niti Ayok Mifam amasung BJP na sasan tawba Rajya Singhi Mukhya Mantri Singhi oiba Mifam da saruk yakre Modi ga unabadi phangkhidre haiba pauna Morning Bell gi ahanba headline tawri Kwatha Phamkaba International Film Festival kayada utkadauri lan gi chaitheng nangliba Kwatha khulgi matangda puthokpa film da mina chikna China ngamkhidre haiba paw amasu sana laibaki anchor kalam da phongli MPSC na pangthokiba main exam lising ani tarataruk lising ani kunithoi chana hanbidana ba high court ta wakatlakle haiba pauna huyan lan pawgi ahanba lamaida maruiba paw oina phongli Manipur thugaina ba hotnariba kuki MLA tara assembly yauna ba invite tawgadaba natte makhoi gi mathakta legal action oina lokhatkadabani haina Maheswar Thaunau jamna phongdorakpa wafam Ichel Express ki ahanba lamaida maruiba paw oina phongli Chitrabhanu Hojik aroibada maruiba pau amuk hanna Rashtrapati Draupadi Murmu na tongan ba Rajya Singh anoba Rajyapal Singh Khankre Laxman Prasad Acharya na Assam amadi Manipur gi Rajyapal oina thabak puragani Mukhya Mantri Nongthambam Biren haidi Pradhan Mantri gi miya makhanda BJP na leba asigi damakta acherpa pirekololena lepli amasung Pradhan Mantri Narendra Modi gi chamataran tushuba man ki ba pungi wangasi ayu pung 13 da Akaswani gi thongda sandokani Paul Rizeri